Akashvani Imphal, Thokchom Paugi Saktam. Saktam asida Manipurda Vikshit Bharat Sankalp Yatra. Chainada angang singda sor honbada wabagi laina ama sandoragliba asigi yenglaga Manipurda Cheksin Thorangi Mifam. Nifu nitoirak suba Archives Week Celebration cum Record Exhibition. Manipur gi irang amasung Raizigi Senmilon gi fibam. Sif Sena Dalgi Pung Kumari Chupna Mathau Togadaba Ambulance Service Amasung Aikoigi Jiribam Paumi Ngathem Biswajit ki Akhanaba Paudam. Kendra Sarkar na miyam gidamak paikhatpa tongan ba yaifa tharang sing miyam da khanganduna kanabasing asi mapungpha na loba ngamnanaba leibak sinba tungna Viksit Bharat Sankalp Yatra pangthokli. Masigi saruk ama oina thangja numita Bisnupur jilagi ulauda leiba Krishi Vikas Kendra KVK da pangthokpa thoram amada Pradhan Mantri Narendra Modi na yaifa thaurang sing asigi beneficiary singa wari sanakre. Thoram aduda Raizigi Shiksha Mantri Thongnaugzam Basant Kumar amasung Chief Secretary Binit Joshi yauna tongan ba Vibaki Makok Thongba official singsu saruk yaki hiram asigi matangda paudam ama. Viksit Bharat Sankalp Yatra asi Pradhan Mantri Narendra Modi na mamang thagi tara mangada Adivasi Luchingba Virsa Munda gi mapok kumon ga chanana haudokhibani. Hairiba campaign asi mathang chahi gi January 15 fawba chathaduna Gram Panchayat lakh 2,050 amasung Urban Local Body 3,300 ta koina chatuna miyamda tongan ba Kendra Sarkar na paikhatpa yaifa thaurang sing khanghanaba pandam thamli. Hairiba campaign asi da IEC ben sing sizinaduna topa thaurang sing gi matangda miyamda khanghangani. Ulogi KVK da pangthokhiba Viksit Bharat Sankalp Yatra aduda saruk yakhiba beneficiary amana Akashvani Imphal gi paugi saktamda asumna hai. Aigi iming Kangembam Samuchaba Kaujai, Bishnupur district ki manung chanba 29 kumbi HC gi kumbi Chetapur maya lekai da Pokshabani, Ai Longmi mo oina ipagi matung indana law suja nomjarakena hingjabani. Yijik pambi ba sarkar na pirakpa scheme singda ismam gi tractor amasung kai kokota na singba aikhoi bukana ba khudong chaba pibirakpa ngasi gi sarkar bu choi thagachari udu ngasi pubiri ba lengang na khona jari ba farmer sing gi da pibirakpa su gi damaktadi sigi sarkar ngasi gi lengak pu thagachari. Raji asigi oina ahanba oina Bisnupur jila da campaign asi pangthokhraba matungda tongan ba jila singda mathang manau naina pangthoknaba sarkar gi thaurang leire. Manipur gi oina jila 13 ki manungda aroiba oina mathang chahi gi January 13 da Jiribam da campaign asi pangthoknaba thaurang leire. Akashvani Imphal gi paugi saktam gi damak Thokchom Ramida. Chainada angang singda sor honbada wabaga mari leinaba leina ama sandoragliba adu yenglaga Raizagi Haksel Bibagna tongan ba medical institution amadi hospital singi makok thongba doctor singa mifam pangthoktuna khanakre. Imphal gi lamfel pata leiba health services ki director gi office ta mifam adu irai numita pangthoki. Maduda Rims Jenims Churachandpur Medical College amasung district hospital singi pediatric department gi makok thongba doctor singna saruk yaki hiram asigi matangda paudam ama. Asin naraba angang singda laihau tauba lok khuba ningtham chanba amadi sor honbada nungaitabana chingba thoktuna karigumba henjilakpa tarabadi hospitalization tawbagi tangai fadabasu leiri. Bharata laina asigi thoidokba chaitheng leitaba tarabasu Kendra Sarkarna laina asi sandorakpa tarabadi kamdongna thengnagani haibagi matangda sem saba hokre. Masigi saruk ama oina Manipurgi Haksel Bibagna sinduna akhang ahisingi mifam adu pangthokhibani. Mifam aduda State Surveillance Officer, Child Health ki State Nodal Officer amasung National Health Mission gi official singsu saruk yakhi. Akashvani Imphal gi paugi saktam wari sanabada mifam aduda saruk yakiba Jenims ki additional medical superintendent amasung pediatric department ki head oiriba Dr. Nandalini Kamesorna asigumba Chainada sandorikliba laina asigi case amata haujikmaki oina Manipurda thengnaba leitri haina fongdorakhi. China da thoiba pneumonia si koi viral amadi bacterial na oibanina kone yamna section nam dakar oi aduna sokoi gi central ministry dagi case definition edi kadai bu kogudagi habagi define toba ma dakar oire aduga loina na yam tuna karigumba laina asila agadi kamai tona ngakthokani kamai tona pick up tawraga prevention gi karamba thorang kani do detail da khanare. English ngani taramapan gi aroiba sarukta malemda covid laina paksana sandoraktuna Haksel gi lamda achauba singnaba ama thengnakraba matungda handakta nauna China da sor honbada waba laina ama angang singda sandorakliba asida malem gi leibak singna mai pangna thengnanaba sem saba unari. Akashvani Imphal gi paugi saktam gi damak mangsatabam Premananda mitai.
Raizigi Arts and Culture Viva ki makhada laiba Manipur State Archives na sinduna nipuni toirak suba Archives Week Celebration cum Record Exhibition yumsa kaisha numittagi kaisampata laiba Manipur State Archives ki complex ta hogdokre numittari ni chupna chathagadaba exhibition asida records amadi manuscripts sing miyam da utkani masiga loinana hogdokpagi thoramda Wangkhai Kendragi MLA Thokchom Arun Kumarna North Losai Hills ta mathok toramba British officer anina iramba tour diary gi lairik amasu fongki masiga loinana thoramadu ariba record amadi manuscript sing tasin khomjinduna thamba tongan ba myoi singsu taramna okhi Manipur State Archives ki Deputy Director Y Yaima Devi na thoram adugi matang dahai International Archives numit asi chahi khudingi June 5 dagi 8 fawa pangthoktuna lagli masina ariba record sing tasin khomjinduna thamba amadi matam kayagi mamang dagi leraklaba itihasik oiraba Furat Dalan Singh miyam da yenghanduna maduna itihas ka sagonaba kayagi loksing piriba adugi matangda miyam da khangali mahak na hai archives ta leiriba primary source amadi secondary source anigi manungda Manipur State Archives na primary source document ayamba digitize tawrabani thoramadu da MLA Thokchom Arun Kumar na Manipur State Archives ki gallery da thamliba mamalyam laba record sing adu nungaiba phongdoktuna asum na hai Masaki chahi siyam important ba chahi leba kaigi like chahi 75 years surapa adumba de ni sisi aduga yamana digitize tawre saki another step lamba like secondary to the primary and secondary and level primary ke section में हम देखो ना कोई digitize हो रहे हैं मसीता आपने मुआवजा इतना उसके मतलब जो चापल लोगों की समय मगे computerized की मतलब इस तरह digitize हो रहा है सही collection तो होता लगान सिंह ना तो हाउरी इंजीनियर सिंह ना तो कनाडा होगा इरम जिस इंजन पे भी scholars सिंह ना तो researchers सिंह ना तो भी वो काम था उसे online ना point से मरुए बा ingredients सिंह तो कोई online ना family तो digitize तो उसे मुआवजा secondary की सु digitize तो बना हुआ हो रहा है ताकि मुआवजा Raija asida me ahumdagi horakiba irang na maram oiduna Raijagi Senmilon da chaungna chaitheng pire haina Janata Dal United Manipur gi Vice President O Nabakeshor na phongdokhi hiram asigi matangda paugi mifamadu da saruk yakiba aikoigi paumi gi paudam Manipur gi oina chatliba senba sahi asigi GST collection ase lupa koti lising ama chamapan humdra aduga bet lupa koti chani hupuma thoi ka bagi thajaba lerambani haina Srinabakeshor na paugi mifam aduda phongdokhi adubu me ahumdagi haukiba irang asina maram oiduna collection asida achauba sapu piduna apunma sinpham lupa koti lising amaga maudra mangjagadori haina dalgi vice president asina makha takhi Raija sagi irang na maram oiduna senmitlon da piriba chaithengi matangda Akashbani Imphal gi paugi saktamda Manipur University gi Economics Department gi Professor Dr. Chinglen Maisnam na asumna phongdorakhi Hoji leriba akoi gi Manipur gi semilon gi phibam se kumna yengadi almost a collapse tawbagi mong da changal kadore koi we are heading towards total virtual collapse the sector khudimaktani ko hana ai masi hajaridi karino haida akoi hana dagi phibam phaba nate magi state of state finance akoi langa ki sendon su dung wangi adu household gi level kumtharaga su hoji lerisi aya man myam ji akoi gi sendori lang da thu da leitrabane magi senthokti leitraba adu kharsadi leptane hengalakpa aduna senthokka magi kharsa ga chanartaba matam sidagini magi sendon gi wapum la isu se covid lactringi matamda akoida ponzi scheme mayam su tawre ponzi scheme si samnarda akoina suruga kamdona sen thokadagi habena taba sudana kamdona khoigi thuna paisa paiba yagadagi haibaromda madugi langda thugi bidagi haji khara ki senman mataba thousands of crores pikraba manipur state da dugi awabagi masha langi maraktuda amuk akoigi covid thokjalaktana magi economic gi wheels amuk lengodre leng asang wa leng ba haitare ne ko adagi mo covid ki matang sidagi di hojik masagi kanglup ki posimu lakre akoi laina tina mayam amgi dengi gi wala i adagi hojik akoi gi load tin ta bagi wafung mala i swine flu gi livestock sing da lakpagi mayam laire aduna punamak sina yenga kanda aina thamjari se economic gi wheel si fazana koi chatre ayamba koi di economics di krai depend tawi center depend tawi aduna hojik ti koi revival gi mode sin nataba survival gi mode ta koi changyan mam chang adu kamai tawna koi survive tawni aduna lenga ka mai lenin ba khudi mukchi amatoina kok chungsin aduna akoi economic gi wheel se khara du warsu ungna na ba problem yam lejara ka su ungna na ba ponasi ge habise sida wakal ta dani Tha Teretlom Helaklaba Raijiki Tanulita de Bapibam Asina, Manipurgi Miam, Maru in a Larabagi Panke Makada Laiba Madi, Hausi Tongan Lip Camp Sing from Loduna Lariba, Mio Shingi Semitlonda, Setting Pibagi Matakta, Raijiki in a Karakadaba income da, Achobasapu Ama, Lakbasi, Nunang Ningai Oiri. Akashbani Imphal gi Pau Saktam Gidamak, Ketrimayum Premchan.
Raija asigi miyamgi ana layengda mateng oinanaba Shiv Sena dalna pung kunmari chupna mathau tawgadaba Shiv Sena ambulance service yumsakaisha numitagi hokre. Service asi dal asigi National Secretary Abhijit Atsul Ananna Imphal dagi Bopurada laiba dalgi office dagi pangthokpa thoram amada hokdokibani. National Secretary asina Manipurda laiba charangnaba si loisinanaba tungkoina chatnaba yaba rajnitigi waroshan ama puraknaba Kendra Sarkarna honabiu haina thoram aduda phongdoki. Mahakna hai lamdam asida santi hanjilaknaba honabada Sarkarna paikhatliba khongthangsingda lamdam asigi miyamnasu mateng pangbagi tangai fadaba lei. Masiga loinana Manipurgi wathok asigi tungkoiba waroshan purake hairabadi antarjatigi ngamkhai paring matik chana sambal khajinba tangai fade. Siri Abhijit na hiram asiga mari leinana hojik chathariba sangsad ki mifam asida dal asigi MP singna taksin gani haibagi thajabasu piki. Our parliamentarians raised this issue of Manipur plenty of time in the parliament, and the most important issue is fencing of our boundaries, because of which this problem has occurred. I think 398 kilometers of our international boundaries, there is no fencing. So there is a smuggling. There are a lot of unwanted things are happening because of that. So even in this Parliament already started, our parliamentarians will be behind the government that these boundaries has to be first sealed and has to be secure, so unwanted activities will be stopped. I think there should be peace talk, and central government should take initiative for the peace talk, and all kind of people should be involved in that, all parties should be involved in that, and there should be permanent solution. Hojik tabirasi paugi saktamgi akhanaba sarukta aikhoigi Jiribam jilagi paumi nganthem Biswajit ki paudam. Sana khonabana khunai ma bu masak takpada achobo thaudang ama lawi hainai Manipur busu malemgi sanabungda achobo mafam ama kanduna leiribani hojik phawbada jati amadi antarjati gi thakta lamdam asidagi jamlaba sanore kya puthokre adubu Jiribam jilagi oinadi national gi thak jawna sanaba ngamba sanaroi chang yamna nemli hidamasi gi matangda Jiribam da nawna thawpuraba Manipur sarkar gi district youth affairs and sports officer gi thaudang puriba P Somenta Singhana kari karam makhalgi masana sing Jiribam gi sanaroi singna chanagadagi amadi matau karamna afaba sanaroi lamdam asidagi puthokpa ngamgadagi haibagi matangda asumna phongdokli. Jiribam da lairiba sanaroi sing asi hena afaba sanaroi amamam oiba ngamnaba honabada hojik watliba coach PT staff sing asi athuba matamda watliba awarapa lairiba sing asi porokpa ngamnaba yamna kanna honari sanaroi singbu afaba sanaroi ama oinaba honabada parents singna yamna mana pamjana sanariba masana aduda puning thawatpiba yan maru oi yamna puning hakchang yauna sanajariba sanaroi singna hauji matamgi nishagi pakta tawriba mayamasde ngakthoknaba mana panjana sanariba masana singasuda yamna puning hakchang yauna matam chana sang naina sanarabadi nishagi ipak asidagisu nathaiba ngamgani haibasi yana haijeningi aduga Jiribamda mamangdagisu Khelo India scheme asi hawdoknaba honaduna lakpani Khelo India scheme si discipline khalda haibadi badminton haiba masana si hawdori badminton gi mathangda kho gumba kabadi gumba adagi volleyball adagi handball adagi football haiba singsi Jiribamda poragadi ngasai sanariba players singsi gi damakta awaba khadi kokaneba moigi makhada lakpasida ngasai gi moigi dainung haiba adagi moigi course matik chana leiragani aduna discipline kharadi athu matamda singchoi choidina porokpa ngamnaba honajage. Jiribamda Khelo India gi miyeng makhada badminton hariba masana sikhak natana atai atopa jila asigi sanaroi singda chanagadaba masana singsu lakadoriba chahi singda Khelo India gi manung chansinbiba jiri miyamna pamnari loinana mama mapa oiba singnasu macha oiba singbu mahai masingi lambida pukning changbiba khaknatana sana khonabagi lamdasu miyeng khara changbirabadi district asidagisu malemgi thak jawna sanaba ngamba sanore khradi soidna puthokpa ngamgani khalli. Akashvani Imphal gi pawgi saktamgi damak Jiribamdagi Ngathep Biswajit. Matang asida Akashvani Imphal gi pau kanguna puthokchaba chayol gi pau gi saktam loizare khomjinba amasung puthokpa Thokchom Jogendrajit puthokpada tengbangbi Nandalini Laishram lijakhibi nongmai kapam N.Bedamani.